Economic blockade khakdana Kuki singbu Maithiba pigadabani. Kuki da pot piba yellow misingi yeknabani haina Federation of Haumina Fongdorakre. Kuki refugee singbu saugatuna naga amadi Meitei da landa hanbada mateng pangliba political party ki miyoi sing amadi mapugi athakpa singdagi section gadabani haina Federation of Haumi gi maiki dagi Fongdorakre. Federation of Haumi gi President Chapam Chayadu manina kodek piduna thadorakpa sirol asin hai. Hairiba political party sing asigi pandamdi Kuki foreigner singi demand chu pibani. Makoina aikoigi hatok pikraba mafam khangan kidraba mama mapa masin manau macha singna halakigani khanna wana khangde. Kuki na yellow misingi yum kaya leptana English singani kulhumdoigi me humdagi ngasi phawba mai tharakliba mihan mipun kaya tawrabasu government asina tasin usinadana Kuki gi misang changduna lakli. Tampak lamdadi kihan khangaduna yotek thangtek phau yauna. Khulai kaya khongatkhre adubu Kuki singna phongna afaba makhalgi khusukulai sing paiduna mapam kaya da yellow misting da landarakliba sida ayaba pibagum government asina yoktuna thamli cherola sin hai Kuki singna lingsang sitna chatharakliba lan asida Khulai paidaba yelhomi aikhoina thengnagadaba langi makalaste makoina nongmada sijinariba polam khudingmak thingban oigani masimangna naga amadi Meitei singna punna economic blockade chathaduna Kuki singbu Maithiba pigadabani haidi. Chahi ahum hena national highway animakta yellow singbu isagi iramdamda chatpada athingba piduna lakli masimangna nongthaki lambida sel kaya changhanduna aikhoibu otli. Masi khangna government asinasu khangsinadana Kuki singi misang sangle matam kharakak aikhoina mihatpa sting putu asumba wail fangalu haiduna economic blockade tawbadadi government ki maikedagi blockade handoknaba akanba wafam thamlagli masimangna yellow aikhoida makoina ningliba nungi wakhalondu mayek sengle maramaduna yellow yek salai leiba apunbagi pangalna aikhoigi thiba khangdriba masa phangdriba sting moina hatok pikraba sting adugi wail phangdriba amade Kuki foreigner singna maramda handri phawba economic blockade tawgadabani aduga loinana Kuki da loan na pot piramba khudingma Kuki ni haina logduna wail chathagadabani haina cherol asina makha taragli. Ukhrul amasung senapati ki thodok matung CRPF ki SOP review tawkhre CRPF ki kangbu sing bulletproof gari yaudrabadi chatok chasin tawdanaba khangankhre. Haukiba July 3 Ukhrulda Khulai paiba singna ambush tawduna Nimpu Suba Sam Rifle ki personnel ani hatkiba duga July 13 dana Senapati da miyangi mob amana Assam Rifle ki gari ahum mai thakiba thawdoka mari leinana CRPF ki SOP nauna review tawkhre CRPF ki personnel ching armor vehicle ching natrabadi chathok chasin tawdana ba khangankhre pao sina makhatana hairibadi nauna review tawkiba SOP adu ki matung ina CRPF ki kangbu sing tongan ba gari singda chatok chachin tawbada atingba thamle ambush point ting maru oina stingi blind corner sting umangi asengba saruk sting yauna khudong thiningai oiba jaga sting mapung phana sanitize tawraba matungda chatok chachin tawnaba khangankhre loinana troop singi marakta ningthina coordination leina thabak tawnaba routine oina makoina chatok chachin tawgadawriba jaga sing sanitization tawba intelligence based operation sing chathaba patrolling chatringai gi mangoina na makoina chatgadawriba route adugi risk assessment tawbaga loinana route aduda ambush tawrakpa yaba jaga sing hana identify tawduna ningthina adugi section thawrang sing lokhanaba khangankhre. State asida Central Security Force ki company sahumrom hena lairiba sigi manungda CRPF ki oina company chani ke taruk BSF ki company chama Assam Rifle ki unit kungamathoi SSB ki company taruk Indo-Tibetan Border Police ki company manga deploy tawri masigi mathakta army amasung state police sing yauri CRPF ki oina nauna Cobra battalion ani amasu deploy tawri Cobra Commando sing adu status sigi tongan mamafam sing da deploy tawbaga loinana mob control tawba karamna tawgadagi haibagi training pibagi thabaksu yamna kanna chathari hairi. Protester sing maru oina nupi singna lambi thingduna security block tawba matamda karamna control tawgadagi haibagi matangda training piri mapung oina haukiba sahi ahumlonggi matam asida Manipur gi sing amasung tamgi sarukta lambi thingduna kongjang changsinba yauna security force ki operation da faraba miyoi kaya nupi protesters tingna lambi thingbadagi thadokpagi thodok kaya laikre
CRPF की कोब्रा कमांडो की ट्रेनिंग असिदा असिगुम्बा इशूसिंग असे मदौ करमना डील तौगदगे हाइबदु ताकपी तंबीरी हाइरी अमरोमदा मणिपुर की ओइना सेक्यूरिटी डिप्लॉयमेंट असि इंडिया की अतोपा स्टेट्स मानदबा मवोंग अमदा लेरी मरुओइना मितै कम्युनिटी की मैरा पाइबी सिंगना फ्रंट लाइन दा सेक्यूरिटी फोर्स सिंगा मुक्नबगी थौदोक सिंग थोकपगी सांग असि यामना वांगे अदुबु हौजिकती नगा नुपी सिंगदसु हौजिकती मितै सिंगी मतौ तमदुना फ्रंट लाइन दा सेक्यूरिटी दा मुक्नबगी थौदोक यामना तोइना थोकली मसिना सेक्यूरिटी फोर्स की थबक थौरम सिंग दा अकाइबा कया पीरी लैरिबा फिबम सिंग असि येंगलगा CRPF की ओइनसो स्टेट असिदा हानदगी डिप्लॉय तौदुना लैरिबा रैपिड एक्शन फोर्स की नुपी पर्सनल सिंग फ्रंट लाइन दा डिप्लॉय तौरगनी हाइरी लैमखोंगदा युम तरुक मै थाखिबगी थौदोक एनक्वायरी तौगदबनी हाइना TIM ना फोंदोरक्रे थासिगी तरामाथोइदा इम्फाल वेस्ट के लैमखोंगदा मितैगी युम तरुक कुकी सिंगना मै थाखिबगी थौदोक अदु अकनमा मोंगदा कनेम तौई थौदोक अदुगी मतांगदा मपुंग फाबा इन्वेस्टिगेशन चथदुना मरा लैबा मियोइसिंग अदु फादुना मतिक चाबा सेराक पीगदबनी लोइनना लैमखोंग मिलिटरी स्टेशन की अकोइबदा अकनबा सेक्यूरिटी की सेक्शन थौरांग तिंग लौखतगदबनी हाइना थादौ इनपी मणिपुरना थादोरकपा चेरोल अमना हाइरी चेरोल असिना मखाताना हाइरिबना जुलाई 13 मितैगी युम तरुक मै थाखिबगी थौदोक अदु नुमित अदुदा लैमखोंग एरिया प्रोटेक्शन कमिटी की मखादा चथकिबा रैली अमगी मनुंगदा चथकिबने थौदोक अदुगी मतांगदा मणिपुर गवर्नमेंट की माइकेदेगी अकनमा मवोंगदा कनेम तौकिबा अमसुंग चेनबा मियोय अहुम फागतकिबा अदु लुप असिना तरामना ओई थादौ कम्युनिटी सिंगी माइकेदेगी हिंसागी थौदोक युमै थानाबा किहन खंगनबा अमसुंग आइना यादबा थवोंग खुदिंगमक्की मायोक्ता लै थौदोक असिगी मतांगदा सेंटर अमसुंग स्टेट लेंगाकी माइकेदेगी ट्रांसपेरेंट ओइबा मवोंगदा इन्वेस्टिगेशन चथनबा होनगदबने अमरोमदा लैमखोंग एरिया प्रोटेक्शन कमिटी की मखादा लैमखोंग एरिया की कुलसिंगदा लैरिबा थादौ सिंग कुकी ऑर्गेनाइजेशन अमदे लैमखोंग एरिया प्रोटेक्शन कमिटी का पुन्ना चटमिन्नदनबा अमसुंग लोइनदनबा अपील तौरी मफम अदुदा लैरिबा थादौ सिंगना मखोय मसा थादौ ट्राइब अम ओइना मयेक सेंगना लैगदबने मखोयबु अरानबा मवोंगदा कुकी ओइना मसक ताकनबा होनरिबा सिंग अदु लापथोकदबने हाइरी